अहानबा मक्तदा चैनल असगी माइकैदगी Dynalika na mayambu taramna oksari ngasi suhanagum yamna nungaiba wari ama mayamgidamakta putuna laksari wari asibu ibirakpana Basanti K Thaina matam amada miga laiga sagonaduna chapminaringai matamda leibak ama leirami hairiba leibak asida khunda leitaduna leiriba mioising ado yamna nungsijanana leiminarami adubu leibak ase ningthau panba leibak ama soirami ningthau adugi mamingna Pibarel haina kaurami ningthau Pibarel di mabuk marayamna tappa ningthau ama soirami aduga ningthau Pibarel gi manau nupa paikhombadi yamna sauganba aduga mana ningkhiba thabakta tawdana toktaba miyoi ama soirami aduna mayamba ningthau Pibarel na manau nupa aduda mana tawgadaba ningthau gi thawdang ado pangthokhalami adubu luribadi paikhombana mayambagi mahut sinduna ningthaugi tawfam thokpa thawdang ado tawrabanina haujikti makna khali leibak asigi ningthau ase mana oire haina aduna mana tawning bata tawbada kananasu khut thingjelakpa ngamlaroi khalami aduga nakal amadana leibak adu maktada hoinau kaubi maugi singda chalabi masak matau fajakhrabi nupi ama lerami hoinaugi mapuroibagi minglena nauting khong haina kaurami nongmagi numit amada hoinau mapuroibaga loinana umangda hai heklunaba haidana laklami matam aduda paikhombasu manai masel kharaga loinana umangda satan balaklami aduga somdana nauting khongna uhayamna panba u pambi amada karaga fajaba haimun pharaba uhai kya heklaga chaida karong semlaga makhada tapna thadaraklammi mapuroibana thadarakliba haimun pharaba fajaraba uhai singado hoinauna makhada leplaga khungalammi aduga yandai amada hapsilammi adumna taunarigai tanja aduda asomdasu paikhombado makhoina tongduna lakliba sagol ado thanamlaga makhongna umanglomda changaklami aduga somdana amu hoinauna haising adu sumkhunduna leirambadagi mi langbagi khonjal tai haiduna haifet michini yenglure matam aduda paikhombana hoinaugi miteng adu ukhirami aduna mafam adu thairaga atopa umang amagi jagada satangi khalubani adubu paikhomba ningthau budu karibu khalurabano khangde hoinauna leiriba mafam aduda changsilai aduga u mathaktana nauting khongna mana hekliba hai ado karongduda haplaga makhada thadaraknaba sem sarami hoinau paikhomba ubada nonglupa matau utuna manawai pungo paikhomba hoinau ubada tasengna kalakpa phawkhre aduna nungsiba khonfamda asumna haiklami Nuraibima, pamuida, nangbu tamba kanagi taloino. Chenglok saktam yengle maphaje. Ngang thorakpa wahi khonfamna khoithumne kalak jakhreda. Hoinau maru lukna leplaga. Manawai bungo. Nanai aiki minglendi hoinau haina kaujaido. Aduga nanai aiki sabi mahakki koloi minglena naukthing khoi haina kauido. matam aduda nauting khongsu makhada ningthau paikhombaga magi nupiga anina wari sanaribada ubada u mathaktagi kumtharaklami aduga manoi bungo paikhombana o nangsu yarukliba oire nauting khongna ahoi manoi bungo nanai khoidi lairuba oirubana mafam asida laktuna uhai heklaga madu yonduna phanglakpa sempham aduna ibu chak oiribani do paikhomba mamit aniduna hoinau de yenglaga ivema nasakna tau aduk fajabi nangna karigi umangda chatuna hai thirugani fare ngasigidi na khoi ani hankhro aduga nautingkho nangna hayeng korong numitta aigi konungda lau aduga kari no aina na teng pangi ko nautingkhongna fagani manawi bungo asumna makhoi ani su umang adudagi laklami
ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯃꯅ ꯃꯊꯛꯇ ꯄꯥꯏꯅ ꯄꯥꯏꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯥꯎꯊꯤꯡꯈꯣꯡ, ꯅꯪꯒꯤ ꯑꯋꯥꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯅꯇꯨ ꯂꯩꯃ ꯆꯦꯛꯁꯤꯜꯂꯨ, ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨꯀꯣ." ꯂꯥꯏꯑꯣꯏꯔꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏꯅꯧꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯍꯣꯏꯅꯧꯅ ꯌꯥꯝꯅ ꯍꯩꯅꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯎꯆꯦꯛꯅꯕꯨ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯅ ꯍꯣꯏꯅꯧꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯩꯔꯨꯅ ꯃꯥꯒꯤ ꯈꯣꯏꯖꯤ ꯈ꯭ꯋꯥꯗ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯃꯤꯠ ꯇꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯣꯏꯅꯧ ꯃꯇꯝ ꯄꯨꯝꯅꯃꯛꯇꯁꯨ ꯃꯁꯥ ꯑꯗꯣ ꯏꯁꯣꯟ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯣꯏꯅꯧꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯄꯥ ꯃꯤꯡꯊꯣꯜ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯅꯥꯎꯊꯤꯡꯈꯣꯡ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯍꯣꯏꯅꯧꯗꯤ ꯅꯣꯡꯃꯇ ꯆꯔꯥ ꯅꯣꯡꯈꯥꯝꯅꯍꯜꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯖꯔꯝꯃꯤ ꯍꯣꯏꯅꯧꯒꯤ ꯄꯨꯟꯁꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯍꯣꯏꯅꯧꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯍꯣꯏꯅꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯥꯛꯅꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯨꯗ ꯍꯣꯏꯅꯧ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔ ꯀꯧꯔꯗꯨꯅ, ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯎꯖꯔꯕꯗ ꯍꯣꯏꯅꯧ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯀꯤꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯆꯠꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯤꯡꯈꯣꯡ ꯁꯥꯎꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯩꯔꯛꯂꯝꯃꯤ, "ꯑꯦꯍꯦ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯥ, ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ꯭ꯔꯥ ꯅꯈꯣꯏ? ꯆꯂꯣ, ꯅꯈꯣꯏ ꯍꯟꯖꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯎꯊꯤꯡꯈꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯌꯩꯕꯤ ꯃꯥꯡꯒ ꯇꯣꯛꯀꯅꯤ." ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡ ꯑꯃꯗꯤ ꯍꯣꯏꯅꯧ ꯑꯅꯤꯕꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯣꯏꯅꯧꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯎꯔꯨ ꯎꯔꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯆꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯃꯥꯒꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯎꯊꯤꯡꯈꯣꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯒ ꯈꯨꯠ ꯊꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯣꯏꯅꯧꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯥꯎꯊꯤꯡꯈꯣꯡ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯂꯒ ꯍꯣꯏꯅꯧꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯧꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯗꯨꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯂꯝꯕꯥ ꯇꯧꯅꯔꯛꯂꯝꯃꯤ꯫ ꯍꯣꯏꯅꯧꯁꯨ ꯀꯞꯅ ꯀꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯎꯊꯤꯡꯈꯣꯡ ꯃꯇꯣꯝꯇꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯕꯗꯗꯤ ꯅꯥꯎꯊꯤꯡꯈꯣꯡ ꯃꯥꯏꯊꯤꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯏꯅꯧꯅ ꯅꯥꯎꯊꯤꯡꯈꯣꯡꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯅꯥꯎꯊꯤꯡꯈꯣꯡꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯣꯏꯅꯧ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯏꯅꯧꯅ ꯃꯃꯪꯗ ꯎꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ꯫ ꯍꯣꯏꯅꯧꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯣꯏꯅꯧ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯍꯣꯏꯅꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏꯅꯧ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣꯁꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯏꯅꯧꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ
ꯅꯥꯎꯊꯤꯡꯈꯣꯡꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯥꯎꯊꯤꯡꯈꯣꯡꯅ "ꯑꯗꯨꯒꯤ ꯀꯞꯂꯤꯕ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯂꯥꯟꯅꯤ, ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯒꯅꯨ, ꯑꯗꯨꯒꯤ ꯁꯔꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯁꯦ." ꯑꯁꯨꯝꯅ ꯅꯥꯎꯊꯤꯡꯈꯣꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯣꯏꯅꯧꯕꯨ ꯑꯃꯨꯛ ꯇꯨꯝꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯎꯊꯤꯡꯈꯣꯡꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯥꯎꯊꯤꯡꯈꯣꯡ ꯃꯥꯒꯤ ꯅꯨꯄꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯉꯁꯤ ꯆꯠꯂꯤꯕ ꯑꯁꯤꯗꯒꯤ ꯍꯣꯏꯅꯧꯅ ꯃꯃꯤꯠ ꯃꯃꯩ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯄꯥꯝꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯏꯅꯧꯁꯨ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯥꯎꯊꯤꯡꯈꯣꯡ ꯁꯤꯡꯕꯨꯜ ꯃꯆꯥ ꯃꯆꯥ ꯁꯦꯝꯂꯒ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯅꯥꯎꯊꯤꯡꯈꯣꯡꯒꯤ ꯁꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯥꯎꯊꯤꯡꯈꯣꯡ ꯅꯣꯡꯂꯨꯞꯄ ꯃꯇꯧ ꯎꯠꯇꯨꯅ "ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ, ꯀꯔꯤ ꯂꯩꯔꯦ, ꯅꯅꯥꯏ ꯑꯩꯒꯤ ꯆꯀꯥ ꯐꯥꯔꯤꯕꯗꯤ?" ꯃꯇꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯥꯎꯊꯤꯡꯈꯣꯡ, ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯅꯥꯎꯇꯣꯝ ꯄꯥꯏꯈꯣꯝꯕꯅ ꯀꯧꯔꯨ ꯁ꯭ꯋꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." ꯅꯥꯎꯊꯤꯡꯈꯣꯡ ꯈꯔ ꯉꯛꯅ "ꯑꯉꯝꯕꯁꯤꯡ, ꯃꯅꯥꯎꯇꯣꯟꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯕꯤꯌꯨꯗꯣ, ꯅꯅꯥꯏ ꯅꯥꯎꯊꯤꯡꯈꯣꯡꯗꯣ ꯍꯌꯦꯡ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯆꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯗꯣ." ꯑꯗꯨꯕꯨ ꯅꯥꯎꯊꯤꯡꯈꯣꯡꯅ ꯍꯥꯏꯔꯤꯕꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯅꯝꯗꯅ ꯐꯥꯔꯒ ꯄꯨꯅꯕ ꯊꯧꯔꯥꯡꯂꯛꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯣꯏꯅꯧ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯇꯁꯦꯡꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯤꯡꯈꯣꯡꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯤꯕꯤ ꯍꯣꯏꯅꯧꯅ ꯑꯩꯕꯨ ꯍꯜꯂꯛꯇꯔꯦ ꯍꯥꯏꯅ ꯋꯥꯠꯅ ꯉꯥꯏꯔꯝꯃꯒꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ." ꯑꯗꯨꯕꯨ ꯅꯥꯎꯊꯤꯡꯈꯣꯡꯒꯤ ꯋꯥ ꯑꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯍꯣꯏꯅꯧ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈꯤꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯕꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯨ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯊꯥꯡꯂꯒ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯣꯏꯅꯧ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯣꯏꯅꯧꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯣꯏꯅꯧ ꯇꯥꯍ ꯇꯥꯍ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯡꯈꯥꯡꯅꯍꯜꯂꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ, ꯁꯦ ꯃꯤꯠꯁꯦ ꯑꯝꯇ ꯄꯥꯡꯕꯤꯌꯣ." ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ "ꯍꯣꯏꯅꯧ, ꯀꯔꯤꯒꯤ ꯀꯞꯂꯤ? ꯑꯩ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯕꯁꯨ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯔꯥꯏꯕꯛ ꯊꯤꯍꯧꯒꯗꯧꯔꯤꯕꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯎꯖꯈꯤꯒꯦ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯤꯔꯕꯁꯨ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯣꯏꯅꯧ ꯍꯤꯛ ꯍꯤꯛ ꯀꯞꯂꯒ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ. ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯆꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯍꯣꯏꯅꯧ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ. ꯂꯥꯏꯔꯕ ꯅꯥꯎꯊꯤꯡꯈꯣꯡꯒꯤꯗꯃꯛ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯀꯥꯎꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨ, ꯇꯝꯕ ꯀꯅꯥꯅ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯣ? ꯅꯥꯎꯊꯤꯡꯈꯣꯡꯁꯨ ꯍꯣꯏꯅꯧꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯣꯏꯅꯧ, ꯅꯪ ꯃꯈꯣꯏꯒ
ꯂꯝꯕ ꯌꯥꯗꯦꯀꯣ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯃꯗꯨ ꯇꯥꯕꯗ ꯍꯣꯏꯅꯧ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯧꯊꯤꯡꯈꯣꯡ ꯃꯥꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧ ꯃꯄꯨꯔꯣꯏꯕꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯍꯣꯏꯅꯧꯅ ꯀꯞꯄ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯣꯏꯅꯧꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯥꯎꯊꯤꯡꯈꯣꯡ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯊꯛꯇ ꯀꯅꯥꯅꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯖꯈꯤꯗꯦ ꯃꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯣꯏꯅꯧꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯣꯟ ꯆꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯍꯣꯏꯅꯧꯁꯨ ꯃꯁꯥ ꯑꯗꯨ ꯋꯥꯏ ꯁꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯆꯜ ꯀꯌꯥꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯍꯣꯏꯅꯧ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯃꯨꯛ ꯉꯥꯡꯕ ꯃꯈꯩ ꯌꯦꯡꯂꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯣꯏꯅꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯁꯥꯎꯅꯤꯡꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯍꯣꯏꯅꯧꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯄꯥꯏꯈꯣꯝꯕ ꯀꯂꯛ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯋꯥꯉꯥꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯧ ꯅꯌꯨꯝꯗ ꯂꯥꯛꯄꯅꯤ ꯐꯤꯗꯥ ꯐꯥꯎꯕ ꯊꯥꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯍꯜꯂꯨ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏꯅꯧ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯃꯅꯥꯎꯇꯣꯟ ꯏꯕꯨꯡꯉꯣ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦꯗꯣ ꯅꯅꯥꯏ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯑꯗꯨꯅ ꯃꯅꯥꯎꯇꯣꯟꯅ ꯐꯝꯅꯅꯕ ꯐꯤꯗꯥꯁꯨ ꯂꯩꯖꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯏꯅꯧ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯅꯠꯇꯦ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕꯤ ꯍꯣꯏꯅꯧ ꯑꯩꯒꯤ ꯈꯥꯝꯕꯣꯛ ꯁꯪꯅꯤ ꯑꯗꯣꯝꯒꯤ ꯐꯤꯗꯥ ꯂꯩꯇꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯍꯣꯏꯅꯧꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯁꯠ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯍꯣꯏꯅꯧ ꯅꯪꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯨꯕꯒꯤ ꯇꯧꯕꯅꯤ ꯊꯣꯏꯅ ꯋꯥꯉꯥꯡ ꯀꯪꯖꯥꯎ ꯊꯦꯜꯂꯛꯀꯅꯨ ꯅꯪꯕꯨ ꯐꯥꯔꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯉꯝꯕ ꯄꯥꯏꯈꯣꯝꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯁꯤꯌꯥ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯅꯥ ꯂꯩ ꯅꯨꯄꯤ ꯑꯁꯤ ꯐꯥꯖꯤꯜꯂꯨ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯈꯔ ꯆꯪꯂꯛꯇꯨꯅ ꯍꯣꯏꯅꯧꯕꯨ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯀꯤꯕꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯏꯅꯧꯕꯨ ꯄꯥꯏꯈꯣꯝꯕꯅ ꯀꯣꯅꯨꯡꯗ ꯄꯨꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯛꯂꯦ ꯍꯣꯏꯅꯧ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯄꯨꯔꯣꯏꯕ ꯅꯥꯎꯊꯤꯡꯈꯣꯡꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯦ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯕꯤꯔꯤꯕ꯭ꯔꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯔꯝꯂꯔꯣꯏꯀꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯣꯏꯅꯧ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎꯇꯣꯟ ꯄꯥꯏꯈꯣꯝꯕꯗꯤ ꯍꯣꯏꯅꯧꯅ ꯀꯞꯄꯗꯨ ꯎꯔꯒ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯣꯏꯅꯧꯒꯤ ꯁꯝꯂꯥꯡ ꯑꯗꯨꯗ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯛꯇꯅꯕꯨ ꯆꯤꯡꯊꯠꯄꯤꯔꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯣꯏꯅꯧ ꯑꯗꯨ ꯀꯣꯛ ꯈꯣꯡꯇꯣꯟ ꯑꯃꯗꯤ ꯀꯣꯏꯔꯦꯜ ꯂꯋꯥꯏ ꯐꯥꯎꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯅꯨꯡꯄꯥꯟ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯒꯤ ꯃꯇꯧ ꯌꯦꯡꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯐꯝꯗ ꯍꯣꯏꯅꯧꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯛꯎ ꯃꯌꯥꯗ꯭ꯔꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯃꯅꯥꯎꯇꯣꯟ ꯄꯥꯏꯈꯣꯝꯕꯅ ꯇꯧꯍꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯕꯤ ꯕꯥꯔꯦꯜ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯈꯔꯒ ꯍꯣꯏꯅꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗꯅ ꯍꯣꯏꯅꯧ ꯅꯧꯈꯥꯏꯕ ꯍꯧꯔꯛꯂꯕꯗ ꯃꯁꯥ ꯑꯗꯨ ꯅꯨꯡꯄꯥꯟ ꯑꯣꯜꯂꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯧꯕꯤ ꯕꯥꯔꯦꯜꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯣꯏꯅꯧ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯄꯣꯛꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯍꯪꯒꯥ ꯍꯥꯏꯅ ꯀꯞꯀꯗꯕ ꯑꯗꯨ ꯏꯃꯥ ꯍꯥꯏꯅ ꯀꯞꯂꯛꯂꯝꯃꯤ
ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯀꯞ ꯇꯥꯕꯗ ꯍꯣꯏꯅꯧꯁꯨ ꯃꯃꯤꯠ ꯇꯝꯅ ꯄꯥꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯄꯥꯒꯤ ꯂꯃꯟ ꯁꯤꯡꯉꯨꯀꯣ." ꯑꯁꯨꯝꯅ ꯍꯣꯏꯅꯧꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯕꯗ ꯅꯤꯡꯊꯧ ꯕꯤꯕꯥꯔꯦꯜ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯕꯥꯔꯦꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯕꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ "ꯉꯁꯤꯗꯒꯤ ꯅꯤꯡꯊꯧꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ ꯑꯩꯅ ꯂꯧꯔꯒꯅꯤ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯝꯕ ꯕꯤꯕꯥꯔꯦꯜꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯝꯄꯥꯛ ꯇꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯕꯤꯕꯥꯔꯦꯜꯅꯗꯤ ꯃꯅꯥꯎꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯕꯨ ꯑꯗꯨꯛ ꯍꯛꯅ ꯋꯥꯔꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅꯗꯤ ꯃꯌꯥꯝꯕꯕꯨ ꯁꯤꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯨꯅ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯅꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯁꯨ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯇꯝꯄꯥꯛꯇ ꯄꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯂꯃꯟ ꯁꯤꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯂꯩꯔꯤ꯫ ꯍꯣꯏꯅꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯇꯥꯏꯕꯪꯉꯥꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯅꯥꯏ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯇꯣꯝꯇꯃꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯣꯏꯅꯧ ꯍꯥꯏꯕꯤ ꯂꯨꯈ꯭ꯔꯥꯕꯤ, ꯀꯗꯥꯏ ꯅꯆꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ." ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧ ꯁꯠ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯃꯅꯥꯎꯇꯣꯟ ꯏꯕꯨꯡꯉꯣ, ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯏꯆꯥꯕꯨ ꯄꯤꯌꯨ ꯍꯥꯏꯔꯤꯕ? ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ꯫ ꯏꯄꯨꯔꯣꯏꯕꯕꯨꯁꯨ ꯅꯪꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯪꯒꯤ ꯃꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ." ꯍꯣꯏꯅꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯄꯥꯏꯈꯣꯝꯕꯅ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯍꯣꯏꯅꯧꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯊꯧꯔꯥꯡꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧ ꯕꯤꯕꯥꯔꯦꯜꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯏꯟꯊꯨꯈꯤꯔꯝꯃꯤ꯫ ꯍꯣꯏꯅꯧꯁꯨ ꯃꯆꯥꯕꯨ ꯄꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯁꯨ ꯑꯃꯨꯛ ꯁꯠ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯥꯝꯕ ꯅꯤꯡꯊꯧꯗ ꯃꯈꯨꯠ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜ ꯅꯤꯡꯊꯧꯁꯨ ꯑꯁꯥꯎ ꯈꯝꯕꯤ ꯃꯩ ꯍꯧꯈꯤꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯔꯦꯜ ꯀꯛꯂꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯄꯥꯏꯈꯣꯝꯕꯅ ꯑꯣꯏꯅ ꯕꯤꯕꯥꯔꯦꯜꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯣꯏꯅꯧꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯏꯅꯧꯒꯤ ꯇꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯃꯗꯨ ꯎꯕꯗ ꯍꯣꯏꯅꯧ ꯃꯆꯥꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ! ꯂꯥꯏꯒꯤ ꯃꯆꯥꯃꯨꯛ ꯅꯤꯡꯊꯤꯖꯩ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯔꯥꯎꯅꯅ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯉꯛꯆꯥꯟꯅꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯝꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯁꯠ ꯍꯥꯏꯒꯠꯂꯒ ꯑꯃꯨꯛ ꯀꯛꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯕꯤꯕꯥꯔꯦꯜꯒꯤ ꯉꯛꯁꯝꯗ ꯊꯥꯡ ꯑꯗꯨꯒꯤ ꯃꯌꯥꯅ ꯇꯥꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯅ ꯊꯥꯡ ꯑꯗꯨ ꯁꯠ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯄꯥꯏꯈꯣꯝꯕꯒꯤ ꯂꯨꯔꯦꯜ ꯑꯣꯏꯅ ꯀꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯉꯛꯄ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯅꯗꯨꯅ ꯂꯣꯏꯅ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯉꯛ ꯌꯥꯎꯗ꯭ꯔꯕ ꯃꯁꯥꯗꯨꯗ ꯌꯦꯡꯂꯒ ꯇꯞꯅ "ꯏꯌꯥꯝꯕꯒꯤ ꯃꯅꯥꯎꯇꯣꯟ!" ꯍꯣꯏꯅꯧꯗꯤ ꯄꯥꯏꯈꯣꯝꯕꯅ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯀꯜꯂꯛ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯈꯪꯂꯕ꯭ꯔꯥ ꯁꯥ, ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯇꯥꯔꯦꯗꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯇꯥꯔꯛꯏ꯫ "ꯎꯕꯤꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯏꯆꯥꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯂꯦ꯫ ꯈꯣꯔꯧ ꯅꯣꯡꯃꯗꯣꯟ ꯊꯛꯇꯒꯤ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠꯌꯦꯡ ꯁꯪꯈꯥꯏꯕꯤꯔꯛꯎꯀꯣ." ꯑꯁꯨꯝꯅ ꯍꯣꯏꯅꯧ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫
Matam aduda angang aduna mamagi mitlu pirang ado teithokladuna hairaki. Ima, karigi kapli? Kapkano. Haujikti taibong miyoy bathilaydana. Laina fawba ima bu laksaba ngamloye. Machagi wahida tabada hoinau yamna kapjarami. Angang adugi wadu tabada bibarel su khuru kuntharaga angang adugi makhong sokna khuramlami. Matam aduda angang aduna bibarel bu tapna hugatuna. Idingthau, kari batawno? Amuk tawgatpiyo. Asi haraga tapna hugatpirami. Matam aduda ningthau bibarelna asumna hairaklami. Hoinau, ngasidagi nangi awabagi matam loikre. Atuna ngasidagi nangi nachanupa asina laibak asigi ningthau ohenduna. Laibak asigi mabuk pendraba miyam asigi seba tawhanduna. Namanasa konungda leurasi. Ningthaugi wadu laibak mayamnasu yarami. Maramdi hoinau adugi matik miyon misan phabi haibadu oirami. Aduna mahakki makhada machanupaduna ningthau oina palabadi laibak ase mabuk maratapa laibak ama haibadu oiragani khanduna. Asumna matam khra haukraba tungda ningthau bibarelna hoinau bu loksinduna leimarenbi phambal langhankhirami. Aduga taibanganbana laibak adugi ningthau oiduna magi mayokta leikhiba laibak singbu magi matik magunna nungaina pan